Panda Film and Music Studio dagi Manipuri Seireng Sheidinnabagi thauramda ahanba oina Kaishampat Maino Lairak Huirem Bihari Hauzik the Cultural Forum Manipur gi President Oibiribagi Mafamdagi Seireng Taminarasi. Ngasi aina thijagadorba Seireng mangming wage hi aikogi korirol gi wage hi se kaya da marabak thiraba aikogi korirol gi wage hi se kaya da marabak thiraba hayu kanana lamjing bigani hiden tapam tamna kanana lamjing bigani hiden tapam tamna hiru da famliwe hion bana holy leptana mana ningjaba hiden tamna hinau da famliwa hion basu holy amuk atopa hiramamada hinau da famliwa hion basu holy amuk atopa hiramamada hinau sabasingsu lami tengolkum lepnari napak kutta naurel chena paiduna hinau sabasingsu lami tengolkum lepnari napak kutta naurel chena paiduna yangdo tintrok amagum amuba pijol setpa kakjeng sanguna makokta mameida sayom sana yom laga thauri chingbagi sanabagum kaya da marabak thiraba aiko yoge hi se amuksu khawang nongpok nongsu khangdana silagli miwagi nongli angauba amuksu khawang nongpok nongsu khangdana silagli miwagi nongli angauba phere haina makok mamay khangdana lupet khangli aikoy gi korirol gi wage hi se makok mamay khangdana lupet khangli aikoy korirol se korirol gi wage hi se yengu thapna hiden tapam se marol taret tharaba lechil no paina kukre kaikum phina kubliba ku amagum yengo thapna hiden tapam se marol tare tharaba lechil nong phaina kukre kaikum phina kubliba ku amagumna Ani subo oina Yaskul Chinga Khamlairak Nomai Them Kiran Kumar Convener Sahitya Academy Language Advisory Board New Delhi dagi Seireng Taminarasi. Panda Films and Music Kisamthong Longjam Lerak Hariba Firms and companies in a Sinbiraga Manipuri Sahitya Bupuning Tawat Point Sinbiriba Seireng Sheidinnabagi Thauram Sida Yaujabadai Yamna Numajay Panda Films and Music Fu Mukana Tagachari Makwena Manipuri Sahitya da Tawat Pagi Mungama Kudamangu Labes Sida. I Seireng Kudol Togjake Seireng Sin Ano Seireng Nagi Pongdru Seireng ni Seireng Maming I Kabisari I Honori Seireng Inaba I Kabisari I Honori Seireng Inaba I Kabisari Aina kari hairaduna kari Seireng gaduri mit ani lau na pangli na ani chap yungli ningsasor holy fuina ai honari Seireng inaba ai kabisari lamjing bibani nangna khudang paiduna lamjing bibani nangna khudang paiduna adugasu honari aina namang thanaba thangba thoktriba khongkap singsina ai koirei laina yengli nahakna utpiriba maikai thungna atia laichil numit thawan labuk lamhang khonjel thoktana khonthang yeiri nahakna tanbiba isai sing
ꯃꯥꯏꯀꯩ ꯈꯪꯗꯅ ꯏꯀꯣꯏ ꯀꯣꯏꯅ ꯃꯤꯠ ꯑꯅꯤꯅ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯤ ꯑꯌꯨꯛꯀꯤ ꯆꯤꯡꯈꯩ ꯍꯨꯟꯕꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯗ ꯅꯣꯡꯖꯥꯕꯤꯒꯤ ꯉꯪꯔꯥꯟꯅꯕ ꯃꯆꯨ ꯁꯪꯕꯤꯔꯤ ꯃꯆꯨꯁꯤꯡꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯈꯖꯥꯏꯗ ꯁꯪꯕꯤꯔꯤ ꯑꯃꯨꯛ ꯑꯩꯅ ꯃꯆꯨꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯈꯖꯥꯏꯗ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯆꯔꯩꯅ ꯂꯩꯇꯦꯡꯕꯤꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯏꯁꯩ ꯆꯦꯛꯂꯥꯁꯤꯡꯒꯤ ꯑꯋꯥ ꯅꯥꯀꯣꯡ ꯑꯅꯤ ꯌꯨꯡꯈꯠꯇꯨꯅ ꯇꯥꯔꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯏꯁꯩ ꯆꯦꯛꯂꯥꯁꯤꯡꯒꯤ ꯑꯋꯥ ꯅꯥꯀꯣꯡ ꯑꯅꯤ ꯌꯨꯡꯈꯠꯇꯨꯅ ꯇꯥꯔꯤ ꯇꯝꯕꯤꯔꯤ ꯃꯔꯣꯜ ꯑꯩꯒꯤ ꯁꯩꯔꯦꯡꯗ ꯃꯤꯠ ꯑꯅꯤ ꯀꯨꯞꯇꯅ ꯊꯤꯔꯤ ꯎꯠꯄꯤꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯤꯡ ꯃꯤꯠ ꯑꯅꯤ ꯀꯨꯞꯇꯅ ꯊꯤꯔꯤ ꯎꯠꯄꯤꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯤꯡ ꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯆꯥꯛꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯍꯥꯞꯆꯤꯜꯂꯤ ꯑꯩꯅ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯊꯃꯣꯏꯗ ꯅꯪꯅ ꯇꯝꯕꯤꯕ ꯄꯔꯥꯁꯤꯡꯗꯒꯤ ꯅꯪꯅ ꯎꯠꯄꯤꯕ ꯁꯛꯇꯝꯁꯤꯡꯗꯒꯤ ꯅꯪꯅ ꯇꯥꯍꯟꯕꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯒꯤ ꯅꯪꯅ ꯐꯥꯎꯍꯟꯕꯤꯕ ꯏꯍꯨꯜꯁꯤꯡꯗꯒꯤ ꯈꯨꯟꯗꯨꯅ ꯃꯇꯧ ꯇꯝꯂꯒ ꯑꯩ ꯍꯣꯠꯅꯔꯤ ꯁꯩꯔꯦꯡ ꯏꯅꯕ ꯑꯩ ꯀꯕꯤ ꯁꯥꯔꯤ ꯑꯩ ꯀꯕꯤ ꯁꯥꯔꯤ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛꯇꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯁꯨꯅꯤꯇꯥ ꯗꯦꯕꯤ, ꯐꯣꯔꯃꯔ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ, ꯗ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔ, ꯁ꯭ꯇꯦꯠ ꯑꯦꯟ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯕꯁꯟꯇꯒꯤ ꯃꯄꯥꯎ ꯉꯥꯏꯅ ꯉꯥꯏꯅ꯫ ꯂꯥꯛꯂꯦ ꯄꯤꯔꯣꯏꯅꯕꯤ ꯅꯤꯡꯊꯝꯊꯥ ꯎꯂꯦꯟ ꯆꯩꯅꯥ ꯈꯥꯡꯂꯗꯨꯅ꯫ ꯏꯪꯂ ꯃꯥꯂꯪ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯍꯜꯂꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯀꯨꯝꯗꯝ ꯂꯩꯆꯤꯟꯅ ꯄꯧꯃꯥꯏ ꯂꯣꯜꯂꯤꯕ ꯌꯥꯡꯒꯪꯂꯕ ꯄꯥꯠꯀꯤ ꯏꯔꯣꯟꯅꯨꯡꯗ ꯂꯣꯠꯂꯤ ꯊꯥꯖꯒꯤ ꯃꯤꯔꯦꯟꯅ꯫ ꯏꯊꯛ ꯏꯄꯣꯝꯅ ꯂꯩꯃꯥꯏꯗ ꯊꯦꯡꯂꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯇꯥꯛꯅ ꯇꯥꯛꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯇꯥꯛꯅ ꯇꯥꯛꯅ꯫ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯎꯄꯥꯟꯗꯒꯤ ꯎꯅꯥꯁꯤꯡ ꯀꯦꯜꯂꯛꯂꯤ ꯑꯃꯝꯕꯅ ꯆꯠꯂꯤ ꯃꯤꯀꯨꯞꯀꯤ ꯈꯣꯡꯊꯥꯡꯗ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯉꯥꯏꯔꯗꯨꯅ꯫ ꯕꯁꯟꯇꯒꯤ ꯃꯄꯥꯎ ꯉꯥꯏꯅ ꯉꯥꯏꯅ ꯕꯁꯟꯇꯒꯤ ꯃꯄꯥꯎ ꯉꯥꯏꯅ ꯉꯥꯏꯅ꯫ ꯃꯊꯪꯒꯤ ꯁꯩꯔꯦꯡ ꯀꯗꯥꯏꯗꯅꯣ ꯄꯟꯊꯨꯡꯐꯝ꯫ ꯀꯅꯥꯗ ꯍꯪꯂꯨꯅꯤ ꯀꯅꯥꯗ ꯊꯤꯔꯨꯅꯤ ꯑꯩ ꯀꯅꯥꯅꯣ ꯊꯃꯣꯏꯒꯤ ꯋꯥꯍꯪꯅꯤ꯫ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯇꯥꯏꯕꯪꯁꯤꯗ ꯀꯗꯥꯏꯗ ꯍꯟꯕꯅꯣ ꯂꯣꯏꯔꯒ ꯄꯨꯟꯁꯤ ꯀꯗꯥꯏꯗ ꯍꯟꯕꯅꯣ ꯂꯣꯏꯔꯒ ꯄꯨꯟꯁꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯥꯔꯛꯄꯗꯒꯤ ꯑꯣꯟꯅ ꯊꯣꯏꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯦꯞꯇꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯐꯪꯗ꯭ꯔꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯐꯥꯎꯕ꯫ ꯀꯔꯤꯅꯣ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯎꯐꯨꯟ ꯃꯄꯩꯅꯤ꯫ ꯀꯔꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯍꯟꯒꯅꯤ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯈꯝꯂꯕꯗ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯈꯝꯂꯕꯗ꯫ ꯍꯛꯆꯥꯡ ꯃꯌꯥꯝꯒꯤ ꯂꯣꯏꯅꯥꯏꯗꯕ ꯈꯣꯡꯆꯠ ꯋꯥꯍꯪ ꯃꯌꯥꯝ ꯈꯣꯟꯊꯥꯡ ꯌꯩꯔꯛꯂꯤ ꯀꯗꯥꯏꯗꯅꯣ ꯍꯧꯔꯛꯐꯝ ꯀꯗꯥꯏꯗꯅꯣ ꯍꯧꯔꯛꯐꯝ ꯀꯗꯥꯏꯗꯅꯣ ꯄꯟꯊꯨꯡꯐꯝ ꯀꯗꯥꯏꯗꯅꯣ ꯄꯟꯊꯨꯡꯐꯝ꯫ ꯃꯊꯪꯗ ꯊꯥꯡꯃꯩꯕꯟꯗꯒꯤ ꯆꯤꯡꯊꯥꯝ ꯆꯟꯗ꯭ꯔꯃꯅꯤ, ꯐꯣꯔꯃꯔ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ, ꯗ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔ, ꯊꯥꯡꯃꯩꯕꯟꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤꯗꯣ꯫ ꯀꯨꯏꯔꯦꯗꯀꯣ ꯎꯈꯤꯗꯕ ꯏꯃꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯣ ꯎꯔꯤꯕ ꯅꯃꯤꯁꯤ ꯅꯠꯇꯅ ꯆꯦꯅꯥ ꯊꯛꯇ꯫ ꯀꯨꯏꯔꯦꯗꯀꯣ ꯇꯥꯈꯤꯗꯕ ꯏꯃꯥꯒꯤ ꯊꯧꯖꯥꯜꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯠꯇꯅ ꯉꯪꯗꯨꯅ ꯅꯆꯥꯏ ꯅꯥꯀꯣꯡꯁꯤꯗ꯫ ꯄꯨꯡꯉꯝꯗꯔꯦ ꯊꯃꯣꯏꯁꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯇꯝꯗꯣ ꯁꯦꯟꯅꯕꯤꯈꯤꯕ ꯅꯆꯥꯁꯤꯡꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯅ꯫ ꯇꯣꯜꯍꯧꯔꯕꯅꯤꯅꯦ ꯅꯆꯥꯁꯤꯡꯅ ꯁꯦꯡꯉꯝꯂꯣꯏꯗꯕ ꯂꯃꯟ ꯄꯨꯟꯁꯤꯒꯤ꯫ ꯃꯍꯨꯝꯗ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯆꯤꯟꯖꯥꯛ ꯊꯤꯔꯤꯕ ꯆꯦꯂꯥꯁꯤꯡꯒꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯍꯣꯠꯅꯕꯤꯈꯤꯕꯗꯣ ꯏꯃꯥꯅ ꯈꯥ ꯋꯥꯡ ꯆꯦꯟꯗꯨꯅ ꯂꯧꯕꯨꯛ ꯊꯕꯨꯛ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥꯗ ꯃꯕꯨꯛ ꯊꯜꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯆꯥ ꯇꯔꯥꯕꯨ ꯀꯥꯎꯒꯅꯤ ꯀꯔꯝꯅ ꯇꯔꯥꯏꯅ ꯅꯆꯥꯁꯤꯡꯅ꯫ ꯑꯣꯏꯈꯤꯗꯣ ꯉꯥꯎꯁꯤꯟꯅꯕꯅ ꯃꯊꯧꯗꯥꯡ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯨꯕ꯫ ꯈꯨꯠꯌꯩ ꯇꯣꯏꯅ ꯌꯩꯍꯧꯗ꯭ꯔꯕ ꯁꯣꯏꯔꯕ ꯆꯐꯨꯒꯨꯝ ꯁꯦꯟꯅꯍꯧꯗ꯭ꯔꯕ ꯃꯤꯀꯨꯞꯇꯨꯗ ꯃꯩꯆꯥꯛ ꯈꯥꯡꯂꯤꯉꯩ ꯀꯥꯏꯅꯈꯤꯕꯒꯤ ꯅꯧꯅ ꯅꯨꯄꯥꯂꯛꯇꯒꯤ ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯅꯆꯥꯅꯨꯄꯥ꯫ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯅꯨꯃꯤꯠ ꯀꯌꯥ ꯀꯌꯥ ꯑꯍꯤꯡ ꯊꯦꯡꯂ ꯐꯥꯎꯕ ꯊꯤꯖꯈꯤꯗꯨꯅ ꯅꯆꯥ ꯑꯉꯥꯎꯕꯗꯣ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯑꯍꯤꯡ ꯀꯌꯥ
nacha macha kainarba sanbi amagumna school tamlinge nacha atonba aina senabiki mana inakta phamduna ahing kaya kaukthoktuna awa kongai thaugai pangthoklobagi ayuk nithil chupa loidri asina su imagi thaudang senabiki nacha ningol singbusu phisa loncha hona lonchat kayada 사키보다 나짜나 윤마짜 아마각 탐의반다 하라우제 키보도 이마기 탐의 농다 방레 칸도는 나짜 심럭버기 마헤이 영전능이 미치나 뺀나 허직수 뺀저가다보도 이마기 탐의나 우제라가 허직 잭기 융까이 상고이 로우 인콜 집갈 더이독나 까야다 하라우즈랑가바 이마 아바지나 영저라가 아미 오피셜기 saktam도 ima abajina luna tawjiramba nasu nupa halgi adubu ima chatkrabani nasu nupa yaimadi oinaruregani haiduna mapu mabenda yengchin biko ima abajina nasu nupabu lairamlenduda senabikibogum taibung palsida chit nadona nasu singbu pibira uko yaifam mangol nasu nupa tonbabusu phangja hodraba minungsigi irik ama phawak mapu mabengi lehaureko nachadi ningamda maicha kaloinana chatkibado imana aroibo oina ngaibiramdana nachabu doctor puduna laksakhiba chatkibum lonna aibu thaidok lamlaga chathokpada thabak amatang aina angang oringaida ningjakhibadubu imabu aina hanthakibage kaya yamna isor chandra gidudagi ngamja haudre khangjauba simadi tawbikidabana imana changyeng ningamdridako hojiksu nachana laman khonglibra khanduna nachada kaukhibadugi imada gyan mapung phadringai aina changlakhibada pobige haina ningai themnanabagi kapkhibaduda aina saungi peti lebiu haina ima phangjege ko ima oina mapok khudingda leiramba tholabadi mathangi mapok haibado tawjege ko seba penna pelaudraba sebado handak mapok sida ngaman biu ko laman singjaba mathang mapok singda ohen bi ko laman singba handak mapok simagidi sinthajariba pirang sing asina thamoi nungdagi sinthajariba pirang sing asina thamoi nungdagi mathangda Thawbaldagi Khetri Rajen Sahitya Academy Awardidagi Seireng taminarasi aigi Seirengi maming hamambagi isai punsina soktharakpa mikupta thengairaduna sanai amambana hanjin mathau oina amambada tingthokliba khuttusu amuba masuni khonthang yaina tariba khonjenduna sandokhribani mitna ungamdaba aronbasingda mitna ha anidudi mahoushagum leiribani amambaga lansingnaraduna pukning amasung wakhalna heroini punsigi makhoina choktharakpa mikuk khuding amambagi isaini tariba aigi anisuba Seirengi maming aidi mit pangningdre ngasi nok libra khangde ingengi punima thajasi kungi anouba nongi mapau tamladre maisa khangli mathamoi kairabale tumsing ude momon noksaba phauna amatta ngasigi matamgi labukta lainang puba matamni turen dusu hu puduna seli ngasidi naladre thabangi mo laba maktho laba makhutnasu khangpok sangsingda aduna thong hangdu u yade nungsiba yumsing nunghiknare ngasigi phiralgi marumda asawbana pik thankre saharsing awabana kupsinbire khungang amasung thamoi panthung phangwal lapnarakle lambiga wasak pumba manglan oirakle tinsin nau yade thauga isinga asibana lonkhatli
ꯄꯨꯋꯥꯔꯤꯒꯤ ꯊꯣꯡꯖꯤꯟꯗ ꯊꯥꯡꯒꯠꯂꯤ ꯈꯨꯠ ꯅꯥꯝꯃꯒꯤ ꯈꯨꯠꯁꯤꯡꯅ ꯇꯣꯔꯕꯥꯟꯗ ꯈꯪꯕ꯭ꯔꯅꯤ ꯑꯍꯤꯡ ꯅꯪꯕꯨ ꯉꯁꯤꯒꯤ ꯑꯋꯥꯕꯁꯤꯡ ꯑꯩꯗꯤ ꯃꯤꯀꯞ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯉꯁꯤꯒꯤ ꯍꯟ ꯃꯔꯛꯁꯤꯗ ꯃꯩ ꯄꯥꯏꯗꯨꯅ ꯆꯠꯂꯤ ꯃꯤꯌꯥꯝ ꯉꯁꯤꯒꯤ ꯑꯀꯪꯕ ꯏ ꯃꯔꯛꯇ ꯄꯤꯛ ꯊꯜꯂꯤ ꯀꯤ ꯇꯨꯀꯖꯕꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩ ꯃꯤꯠ ꯄꯥꯡꯅꯤꯡꯗ꯭ꯔꯦ ꯂꯣꯏꯖꯔꯦ ꯃꯊꯪꯗ ꯍꯩꯔꯣꯛꯇꯒꯤ ꯊꯣꯛꯆꯝ ꯒꯨꯅꯃꯅꯤ ꯂꯩꯃ ꯄ꯭ꯔꯦꯁꯤꯗꯦꯟ ꯅꯤꯡꯉꯣꯜ ꯈꯨꯠꯇꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯄꯥꯃꯦꯟ ꯎꯖꯥꯎꯒꯨꯝ ꯂꯦꯞꯇꯨꯅ ꯊꯋꯥꯏ ꯃꯉꯥꯕꯨ ꯇꯣꯡꯍꯜꯂꯤꯕ ꯍꯦ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯈꯥꯡꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯕ ꯆꯥꯃꯁꯨ ꯊꯦꯡꯅꯃꯤꯟꯅꯩ ꯁꯥꯡꯂꯕ ꯂꯝꯕꯤ ꯀꯌꯥ ꯆꯠꯃꯤꯟꯅꯩ ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯅꯣꯡꯃꯁꯨ ꯀꯞꯄꯤ ꯅꯨꯡꯉꯥꯏꯇꯅ ꯅꯣꯡꯃꯁꯨ ꯅꯣꯛꯈꯤ ꯍꯔꯥꯎꯅ ꯆꯪꯂꯨꯏ ꯂꯨꯔꯕ ꯍꯤꯗꯦꯟꯗ ꯀꯥꯈꯠꯂꯨꯏ ꯋꯥꯡꯂꯕ ꯆꯤꯡꯗꯣꯟꯁꯨ ꯊꯥꯗꯣꯛꯅꯗꯦ ꯃꯈꯣꯏ ꯑꯅꯤ ꯀꯥꯎꯔꯣꯏ ꯃꯤꯠꯀꯨꯞ ꯈꯔꯗꯪ ꯁꯤꯔꯒ ꯂꯣꯏꯕ ꯃꯄꯣꯛꯅꯤ ꯍꯤꯗꯥꯟꯅꯔꯨꯏ ꯀꯜꯂꯕ ꯏꯆꯦꯟꯗ ꯑꯉꯝ ꯑꯊꯧ ꯀꯌꯥꯒ ꯂꯥꯎꯅꯔꯨꯏ ꯅꯣꯡꯃꯁꯨ ꯀꯅꯥꯒ ꯍꯟꯈꯤꯕꯗ ꯄꯨꯔꯔꯣꯏꯗꯕ ꯄꯣꯠꯂꯝ ꯑꯃꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯃꯇꯝꯁꯤꯗ ꯇꯧꯔꯥꯡ ꯐꯛꯇ ꯑꯣꯟ ꯊꯣꯏꯅ ꯈꯥꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯍꯦꯗꯣ ꯅꯥꯍꯦ ꯆꯟꯒꯅꯤ ꯊꯋꯥꯏ ꯆꯦꯛꯂꯥ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯄꯣꯟꯗ ꯌꯣꯛꯆꯔꯛꯄ ꯄꯥꯏꯈꯤꯅꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯇꯨꯈꯤꯅꯤ ꯄꯥꯃꯦꯟꯒꯨꯝ ꯂꯦꯞꯂꯝꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯅꯨꯡꯁꯤꯕ ꯃꯩꯇꯥꯅ ꯋꯥꯈꯩꯒꯅꯤ ꯃꯣꯡꯐꯝ ꯊꯛꯇ ꯃꯊꯪꯗ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯉꯥꯈꯝ ꯂꯩꯔꯛꯇꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯏꯟꯗꯤꯔꯥ ꯗꯦꯕꯤꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯈꯦꯟꯅꯕ ꯅꯪꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯋꯥꯔꯤ ꯑꯩꯒꯤ ꯋꯥꯔꯤ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯋꯥꯕꯒꯤ ꯋꯥꯔꯤꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯅꯛꯁꯤꯟꯅꯕ ꯑꯋꯥꯕꯒ ꯊꯩꯗꯨꯅ ꯆꯠꯈꯤꯅꯤ ꯑꯋꯥꯕ ꯃꯤꯗꯒꯤ ꯃꯔꯨꯞ ꯂꯩꯇꯦ ꯑꯋꯥꯕ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯍꯟꯅ ꯌꯦꯡꯅꯗꯦ ꯑꯋꯥꯕ ꯎꯗꯦ ꯍꯦ ꯃꯤꯑꯣꯏꯕ ꯀꯥꯎꯏꯗꯀꯣ ꯅꯪꯁꯦ ꯃꯥꯟꯅꯕ ꯃꯄꯣꯛꯅꯤ ꯃꯤꯑꯣꯏꯕ ꯄꯨꯝꯕꯒꯤ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯋꯥ ꯅꯨꯡꯉꯥꯏꯇꯅꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯐꯨꯔꯥ ꯗꯂꯥꯟ ꯑꯋꯥꯠꯄ ꯂꯩꯇꯦ ꯆꯔꯨꯒꯤ ꯈꯥꯡꯄꯣꯛꯁꯨ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯕꯒꯤꯗꯤ ꯄꯥꯝꯕꯣꯝ ꯇꯤꯡꯅꯤꯡꯗꯦ ꯂꯥꯏꯔꯕꯒꯤꯗꯤ ꯑꯁꯤꯔꯥ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯤꯅ ꯃꯤꯕꯨ ꯇꯨꯍꯠꯄꯤꯕ ꯑꯗꯨꯕꯨ ꯈꯪꯉꯨ ꯁꯤꯃꯗꯤ ꯃꯤꯑꯣꯏꯕ ꯁꯤꯡꯒꯅꯨ ꯈꯨꯗꯣꯝꯕꯤ ꯂꯥꯏꯔꯕ ꯃꯉꯣꯟꯗ ꯍꯧꯒꯠꯂꯛꯂꯕ ꯅꯣꯡꯃ ꯂꯥꯏꯔꯕꯁꯤꯡꯅ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯈꯤꯅꯤ ꯐꯨꯔꯥ ꯗꯂꯥꯟꯁꯤꯡ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ ꯑꯁꯣꯟꯕ ꯃꯈꯣꯏꯅ ꯁꯤꯕ ꯀꯤꯗꯅ ꯍꯧꯒꯠꯂꯛꯂꯕ ꯂꯥꯏꯔꯕꯅ ꯃꯊꯪꯗ ꯂꯪꯊꯕꯥꯜꯗꯒꯤ ꯕꯗꯦꯁꯣꯔꯤ ꯀꯨꯃꯥꯝꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯄꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯁꯥꯏ ꯀꯣꯟꯗ ꯆꯥꯎꯖꯔꯛꯈꯤ ꯅꯤꯡꯇꯝꯅ ꯁꯥꯠꯆꯔꯛꯈꯤ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤꯒꯤ ꯌꯥꯡꯂꯕ ꯈꯣꯟꯖꯦꯜꯒꯤ ꯈꯣꯟꯊꯥꯡꯂꯛꯇ ꯇꯥꯟꯊꯛ ꯅꯥꯏꯅ ꯁꯥꯔꯤꯕ ꯖꯒꯣꯏꯒꯤ ꯇꯥꯟꯊꯥꯒꯨꯝ ꯏꯊꯛ ꯏꯄꯣꯝ ꯍꯧꯅ ꯋꯥꯈꯜꯒꯤ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯥꯊꯦꯛ ꯇꯝꯖꯔꯤ ꯄꯥꯟꯊꯧꯒꯤ ꯁꯪꯒꯥꯏ ꯆꯥꯏꯒꯣꯏꯅꯨꯡꯗ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯇꯥꯎꯊꯔꯛꯂꯤ ꯏꯔꯩꯒꯤ ꯏꯆꯦꯜꯂꯛꯇ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯅꯅꯕ ꯇꯝꯕꯤꯔꯝꯂꯕꯗ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯁꯛꯎꯗꯕ ꯕꯤꯙꯤꯅ ꯃꯄꯣꯛꯁꯤꯃꯒꯤ ꯈꯦꯠꯅꯔꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯑꯣꯏꯄꯣꯛꯁꯤꯗ ꯃꯄꯨꯒꯤ ꯊꯧꯗꯥꯡ ꯀꯌꯥꯕꯨ ꯈꯪꯅ ꯆꯠꯈꯤꯕ ꯌꯥꯎꯈꯤꯗꯦ ꯇꯥꯏꯕꯪꯁꯤꯗ ꯍꯦ ꯅꯨꯡꯁꯤꯗꯀꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯊꯧꯒꯥꯏ ꯌꯥꯝꯃꯤꯗꯀꯣ ꯅꯈꯣꯏꯁꯦ ꯋꯥꯖꯕꯇꯅ ꯁꯔꯨꯛ ꯑꯣꯏ
ꯈꯪꯕꯤꯅꯕꯅꯗꯤ ꯋꯥꯠꯂꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯗꯣꯝꯗꯅꯣ ꯅꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯁꯨꯕ ꯃꯈꯩ ꯁꯨꯔꯒ ꯃꯤꯋꯥꯗ ꯇꯥꯔꯒ ꯇꯣꯛꯂꯤꯗꯀꯣ ꯅꯈꯣꯏꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟ ꯂꯣꯏꯕ ꯉꯥꯏꯔꯤꯕ ꯈꯣꯡꯆꯠꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯆꯠꯄ ꯉꯝꯗꯕ ꯃꯈꯩ ꯅꯟꯊꯕꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯋꯥꯕ ꯆꯩꯊꯦꯡꯒꯤ ꯏꯔꯩꯂꯛꯇ ꯄꯨꯊꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯅꯨꯡꯁꯤꯗꯀꯣ ꯍꯦ ꯃꯄꯣꯛ ꯊꯤꯅ ꯇꯝꯂꯝꯂꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯍꯦ ꯅꯨꯡꯁꯤꯗꯀꯣ ꯃꯄꯣꯛ ꯊꯤꯅ ꯇꯝꯂꯝꯂꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯃꯊꯪꯗ ꯀꯛꯆꯤꯡꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯆꯥ ꯆꯅꯨ ꯄ꯭ꯔꯁꯤꯗꯦꯟꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯥꯏ ꯑꯩꯁꯦ ꯂꯥꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯛꯂꯦꯗꯀꯣ ꯂꯥꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯛꯂꯦꯗꯀꯣ ꯆꯤꯡꯉꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯃꯔꯥꯡ ꯃꯔꯥꯡꯂꯛꯂꯦꯅꯦ ꯆꯤꯡꯉꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯃꯔꯥꯡ ꯃꯔꯥꯡꯂꯛꯂꯦꯅꯦ ꯈꯣꯏꯌꯨꯝ ꯑꯩꯒꯤ ꯋꯥꯈꯜꯁꯦ इमम ममसिल्लक्लेदको खोयुम ऐगी वाखनसे इमम ममसिल्लक्लेदा मपू ऐगी थोप असे पुमचाई जायखाइख्रेने मपू ऐगी थोप असे पुमचाई जायखाइख्रेने महिक नफाव उसित्तेदो नमू ताइबंगनसु लमथोइबने मनिंग मखा तमनख्रेदा महिक नफाव उसित्तेदो नमू ताइबंगनसु लमथोइबने मनिंग मखा तमनख्रेदा सकउदब येकनबै लानबुंग खोन निनबने सकउदब येकनबै लानबुंग खोन निनबने लानगी लालाव मरक्ता हैरांगलिङै युरांबसा लानगी लालाव मरक्ता हैरांगलिङै युरांबसा कांचाद मेलै लांगलिबा पुमलांग पुमनिन निनबसाय कांचाद मेलै लांगलिबा पुमलांग पुमनिन निनबसाय अमै वा अमना लौदा अमगी वा अमना लौदा अवोक अथोमसु सानबसाय अवोक अथोमसु सानबसाय हौजनु नखोय लमहेंजनु हौजनु नखोय लमहेंजनु लाई ऐसे लाई ऐसे हौरक्लगेदा इसिंग अरांगबी हौरक्लगेदा इसिंग अरांगबी लाई ऐसे पुमनमपु अमुक्का हन्ना खुरुमजरी मथंगदा वांजिंग बाजारदगी चावबा हैखाम निंगोल खुद जनरल सेक्रेटरीदगी सैरेंग तामिनरसी ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯇꯥꯌꯣꯟꯅꯕ ꯑꯩ ꯅꯪꯕꯨ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯥꯎꯒꯤꯁꯨ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯁꯤꯅ ꯑꯗꯨꯕꯨ ꯅꯁꯛꯇꯨꯗꯤ ꯈꯪꯈ꯭ꯔꯦ ꯍꯥꯟꯅꯅ ꯑꯣꯏꯍꯟꯈꯤꯕꯗꯥꯏ ꯌꯦꯛꯅꯕ ꯅꯪꯅ ꯑꯩꯕꯨ ꯄꯦꯟꯖꯈꯤꯗꯕꯅꯤ ꯄꯨꯛꯅꯤꯡꯁꯤꯁꯨ ꯅꯪꯒꯤ ꯍꯦꯟꯖꯤꯟꯕ ꯅꯇꯧꯅ ꯄꯦꯟꯖꯈꯤꯗꯕꯅꯤ ꯄꯨꯛꯅꯤꯡꯁꯤꯁꯨ ꯅꯪꯒꯤ ꯍꯦꯟꯖꯤꯟꯕ ꯅꯇꯧꯅ ꯋꯥꯔꯧꯈꯤꯗꯦ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯔꯨꯕꯅ ꯅꯪꯇꯕꯨ ꯊꯤꯈꯤꯕꯗꯥꯏ ꯅꯪꯗꯤ ꯑꯍꯦꯟꯕꯇꯕꯨ ꯃꯤꯔꯥꯏꯕꯤꯔꯒ ꯑꯩꯕꯨ ꯊꯤꯈꯤꯕꯗꯥꯏꯅꯦ ꯅꯪꯗꯤ ꯑꯍꯦꯟꯕꯇꯕꯨ ꯃꯤꯔꯥꯏꯕꯤꯔꯒ ꯑꯩꯕꯨ ꯂꯦꯡꯗꯕ ꯎꯄꯥꯅ ꯂꯦꯡꯂꯕꯗ ꯎꯔꯤꯅ ꯀꯔꯝ ꯆꯠꯀꯅꯤ ꯌꯦꯠꯂꯔꯣꯏ ꯈꯟꯈ꯭ꯔꯦ ꯅꯐꯝꯗ ꯃꯃꯟ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯎꯠꯂꯔꯣꯏ ꯈꯟꯈ꯭ꯔꯦ ꯅꯃꯥꯡꯗ ꯃꯃꯟ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯀꯥꯎꯊꯣꯛꯆꯈꯤꯕꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯎꯖꯔꯨꯕꯅꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯑꯄꯥꯏꯕ ꯂꯩꯆꯤꯟ ꯃꯐꯣꯟꯒꯨꯝ ꯉꯥꯎꯖꯔꯨꯕꯅꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯑꯄꯥꯏꯕ ꯂꯩꯆꯤꯟ ꯃꯐꯣꯟꯒꯨꯝ ꯑꯣꯏꯍꯧꯔꯦ ꯉꯁꯤꯗꯤ ꯇꯥꯌꯣꯟꯅꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯇꯤꯟꯖꯅꯤꯡꯂꯨꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ
ꯏꯅꯤꯡꯇꯝꯅ ꯍꯔꯥꯎꯅ ꯂꯥꯛꯀꯅꯤ ꯅꯤꯡꯂꯨꯗꯦ ꯃꯤꯔꯥꯏꯕꯤꯕ ꯃꯤꯀꯨꯞ ꯈꯥꯕꯤꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯏꯀꯥꯏꯕꯒꯤ ꯄꯜ ꯂꯧꯗꯕꯁꯨ ꯉꯝꯈꯤꯗꯦ ꯅꯌꯥꯊꯪ ꯀꯌꯥ ꯑꯊꯣꯠꯄ ꯊꯃꯣꯏ ꯑꯣꯏꯔꯨꯕꯅ ꯂꯧꯗꯕꯁꯨ ꯉꯝꯈꯤꯗꯦꯅꯦ ꯅꯌꯥꯊꯪ ꯀꯌꯥꯗꯣ ꯑꯊꯣꯠꯄ ꯊꯃꯣꯏ ꯑꯣꯏꯔꯨꯕꯅ ꯈꯜꯂꯨꯗꯕ ꯃꯤꯀꯨꯞꯇꯣ ꯉꯁꯤꯒꯤ ꯑꯣꯏꯔꯔꯦ ꯑꯗꯨꯕꯨ ꯄꯤꯔꯝꯕꯅ ꯂꯧꯅꯝ ꯈꯨꯗꯣꯜ ꯑꯩꯉꯣꯟꯗ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯇꯥꯌꯣꯟꯅꯕ ꯂꯝꯕꯤ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯇꯥꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯃꯊꯪꯗ ꯀꯣꯡꯕꯗꯒꯤ ꯑꯦꯝ ꯅꯤꯜꯀꯨꯃꯥꯔ ꯗꯦꯕꯤꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯛꯂꯝꯂꯒꯦ꯫ ꯌꯦꯛꯂꯝꯂꯒꯦ ꯑꯁꯪꯕ ꯃꯆꯨꯒꯤ ꯇꯨꯔꯤꯅ ꯐꯧꯅꯥꯒꯤ ꯂꯩꯇꯦꯡ ꯍꯥꯞꯂꯒꯦ ꯆꯠꯁꯤ ꯇꯨꯡꯊ ꯃꯥꯡꯊ ꯅꯪ ꯑꯩ ꯅꯣꯡꯊꯥꯡꯁꯨ ꯖꯒꯣꯏ ꯁꯥꯔꯛꯂꯅꯤ ꯍꯔꯥꯎ ꯃꯤꯅꯣꯛꯅꯔꯅꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯅꯤ ꯏꯄꯥꯛꯁꯨ ꯏꯄꯣꯝ ꯏꯍꯧꯅꯔꯅꯤ ꯆꯦꯟꯊꯔꯤ ꯈꯥꯝꯕꯤꯅꯕ ꯌꯥꯎꯗꯅ ꯈꯨꯗꯣꯜꯅꯤ ꯅꯣꯡꯖꯨꯒꯤ ꯈꯨꯂꯪ ꯏꯁꯩ ꯁꯩꯕꯥꯟꯁꯤ ꯑꯊꯣꯏ ꯑꯍꯦꯟ ꯑꯣꯏꯍꯧꯁꯤ ꯀꯣꯛꯇ ꯀꯣꯛꯁꯦꯠ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯂꯧꯍꯣꯟ ꯖꯒꯣꯏ ꯁꯥꯔꯁꯤ ꯅꯥꯞꯄꯗꯕꯨ ꯆꯤꯟꯁꯤꯔꯥ ꯀꯣꯛꯁꯦꯠꯇꯕꯨ ꯊꯦꯠꯁꯤꯔꯥ ꯇꯤꯟꯐꯥ ꯀꯛꯐꯩ ꯃꯔꯛꯅꯤ ꯃꯇꯝ ꯃꯥꯒꯤ ꯏꯔꯣꯟꯅꯨꯡ ꯃꯥꯏꯈꯨꯝ ꯐꯤꯔꯨꯛ ꯍꯥꯏꯗꯣꯛꯄꯔꯥ ꯏꯆꯦꯜꯅ ꯂꯣꯛꯆꯞ ꯈꯥꯏꯅ ꯆꯦꯟꯊꯔꯤ ꯑꯋꯥꯡꯕꯗꯒꯤ ꯑꯅꯦꯝꯕꯗ ꯇ꯭ꯔꯣꯡ ꯇ꯭ꯔꯣꯡ ꯊꯧꯅꯥ ꯍꯥꯞꯄꯅꯤ ꯂꯣꯏꯅ ꯁꯤꯜꯂꯣꯟ ꯃꯄꯥꯎꯅꯤ ꯂꯦꯡꯁꯤꯟꯕꯅꯤ ꯂꯩꯈꯜ ꯆꯥꯅ ꯀꯣꯛꯇ ꯌꯦꯝꯄꯥꯛ ꯇꯨꯞꯂꯤꯕ ꯁꯝꯄꯣꯠ ꯁꯥꯖꯩ ꯄꯥꯏꯔꯤꯕ ꯌꯦꯛꯂꯒꯦ ꯑꯁꯪꯕ ꯃꯆꯨꯒꯤ ꯇꯨꯔꯤꯅ ꯑꯁꯪꯕ ꯃꯅꯥꯒꯨꯝ ꯑꯆꯧꯕ ꯎꯄꯥꯜꯒꯤ ꯑꯁꯥꯡꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯈꯨꯠꯁꯝꯅꯕ ꯃꯥꯜꯂꯕ ꯌꯦꯛꯂꯒꯦ ꯑꯁꯪꯕ ꯃꯆꯨꯒꯤ ꯇꯨꯔꯤꯅ ꯆꯦꯛꯂꯥꯁꯤꯡꯅ ꯁꯩꯗꯤꯟꯅꯔꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯅꯤ ꯑꯃꯝꯕꯗꯅꯤ ꯊꯥꯖꯒꯤ ꯃꯉꯥꯜꯁꯨ ꯃꯪꯐꯥꯎꯅꯗ꯭ꯔꯤ ꯊꯥꯁꯤꯒꯤ ꯑꯃꯝꯕꯒ ꯅꯛꯅꯔꯨꯕꯗꯒꯤ ꯖꯒꯣꯏ ꯁꯥꯗꯦ ꯎꯇꯣꯟ ꯋꯥꯇꯣꯟ ꯃꯉꯥꯜ ꯃꯥꯡꯈ꯭ꯔꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯀꯅꯥꯅꯣ ꯑꯃꯝꯕꯗ ꯑꯉꯥꯟꯕ ꯊꯤꯔꯤꯕ ꯐꯪꯈꯤꯕꯗꯥꯏ ꯑꯉꯥꯟꯕ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗꯨꯗ ꯎꯈꯤꯕꯗꯥꯏ ꯑꯉꯥꯡꯕ ꯒꯨꯂꯥꯞꯀꯤ ꯆꯔꯣꯡ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯜꯂꯛꯇ ꯇꯤꯡꯈꯪꯅ ꯍꯥꯛꯀꯟꯅꯔꯤ ꯂꯩꯅꯥꯅ ꯀꯨꯌꯣꯝꯅꯔꯤ ꯇꯥꯔꯝꯒꯅꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥꯒꯤ ꯁꯩꯔꯣꯜ ꯁꯩꯍꯦꯛ ꯎꯆꯦꯛ ꯃꯄꯤ ꯃꯆꯥ ꯏꯪꯃꯟꯗꯨꯅ ꯇꯤꯡꯊꯥꯔꯤꯕ꯭ꯔꯥ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤ ꯅꯣꯡꯖꯨ ꯀꯨꯝꯃꯩ ꯕꯁꯟꯇꯒꯤ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯅꯇꯨ ꯅꯃꯥꯟ ꯃꯐꯣꯟ ꯊꯣꯛꯂꯛꯀꯅꯤ ꯎꯔꯛ ꯋꯥꯔꯛꯀꯤ ꯂꯩꯇꯦꯡꯅꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯌꯥꯀꯥꯏꯔꯛ ꯄꯣꯟꯗꯁꯨ ꯌꯣꯛꯇꯦ ꯌꯣꯠꯂꯤꯡ ꯖꯤꯟꯖꯨꯔꯁꯨ ꯊꯥꯡꯗꯦ ꯅꯈꯣꯏꯃꯨꯛ ꯅꯤꯡꯇꯝꯕꯁꯦ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯂꯣꯏ ꯏꯪꯕꯒꯤꯁꯨ ꯁꯥꯕꯒꯤꯁꯨ ꯃꯥꯟꯅꯍꯜꯂꯤ ꯈꯦꯟꯅꯕ ꯍꯥꯏꯕꯕꯨ ꯈꯣꯟꯖꯦꯜꯗꯨꯇꯪꯅꯤ꯫ ꯃꯊꯪꯗ ꯁꯥꯄꯝꯗꯒꯤ ꯊꯣꯛꯆꯣꯝ ꯄ꯭ꯔꯣꯃꯤꯂꯥ ꯗꯦꯕꯤꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ꯫ ꯀꯣꯔꯣꯍꯟꯕ ꯑꯉꯥꯟꯕꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯊꯈ꯭ꯔꯕ ꯃꯉꯥꯜꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯝꯗ ꯀꯅꯥꯅꯣ ꯑꯃꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯅ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤꯗꯃꯛ ꯂꯩꯀꯥ ꯐꯅ ꯂꯩꯁꯥ ꯇꯝꯖꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯂꯒ ꯅꯤꯗ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇꯥꯏꯕꯪ ꯖꯤꯕ ꯄꯨꯝꯅꯃꯛ ꯉꯝꯅ ꯇꯨꯡꯈꯨꯟ ꯇꯥꯟꯅꯈ꯭ꯔꯕ ꯃꯇꯝꯗ ꯑꯃꯝꯕ ꯃꯔꯛꯇ ꯅꯨꯡꯁꯤꯔꯕ ꯂꯩꯔꯥꯡ ꯂꯩꯅꯝꯒ ꯂꯣꯏꯅꯅ ꯂꯩꯔꯥꯡ ꯂꯩꯁꯥ ꯇꯝꯖꯈꯤ꯫ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄ ꯀ꯭ꯋꯥꯛꯀꯤ ꯂꯟꯕꯥꯎ ꯆꯦꯜꯂꯛꯄ ꯆꯔꯣꯏꯅ ꯇꯦꯇꯨ ꯈꯣꯡꯂꯛꯄ ꯇꯥꯏꯕꯪ ꯖꯤꯕꯅ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯥꯂꯪꯅ ꯍꯨꯝꯂꯛꯄ ꯂꯩꯔꯥꯡ ꯂꯩꯅꯝ ꯐꯪꯕꯗ ꯀꯣꯏꯅ ꯂꯩꯅ ꯊꯤꯖꯔꯛꯄ ꯀꯠꯆꯔꯒꯦ ꯈꯟ ꯃꯄꯨꯒꯤ ꯆꯔꯣꯟꯗ ꯂꯩꯔꯥꯡ ꯂꯩꯅꯝ ꯅꯨꯡꯁꯤꯕꯤ꯫ ꯊꯦꯡꯅꯔꯨꯔꯦ ꯂꯩꯔꯥꯡ ꯅꯨꯡꯁꯤꯕꯤ ꯂꯩꯔꯥꯡ ꯂꯩꯈꯣꯛ ꯂꯣꯏꯗꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯁꯟꯅ ꯇꯥꯔꯝꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯏꯗ ꯂꯩꯔꯥꯡ ꯃꯥꯏꯉꯧꯕꯤ
ꯂꯩꯔꯥꯡ ꯂꯩꯅꯝ ꯅꯨꯡꯁꯤꯕꯤ ꯃꯄꯨꯒꯤ ꯆꯣꯔꯣꯟꯗ ꯌꯧꯉꯝꯗ ꯂꯃꯈꯥꯡꯗ ꯃꯥꯡꯂꯦꯗꯨ ꯆꯟꯅꯗꯅ ꯑꯣ ꯂꯩꯔꯥꯡ ꯁꯤꯡꯒꯥꯔꯩ ꯂꯩꯅꯝ ꯆꯥꯎꯕꯤ ꯃꯥꯏꯉꯧꯕꯤ ꯂꯩꯔꯥꯡ ꯄꯨꯟꯁꯤ ꯇꯦꯜꯍꯟꯕ ꯑꯍꯤꯡ ꯑꯃꯈꯛꯀꯤ ꯑꯣꯏꯍꯟꯈꯤꯕꯗꯤ ꯀꯣꯔꯧꯍꯟꯕ ꯃꯥꯒꯤ ꯃꯩꯁꯥꯕꯨ ꯀꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯨꯒꯤ ꯆꯣꯔꯣꯟꯗ ꯇꯥꯏꯕꯪ ꯀꯅꯥꯅ ꯀꯠꯈꯤꯒꯅꯤ ꯄꯥꯝꯗꯕꯔꯥ ꯂꯩꯔꯥꯡꯉꯣ ꯅꯨꯡꯁꯤꯕꯤ ꯁꯤꯡꯒꯥꯔꯩ ꯀꯔꯤꯒꯤ ꯊꯃꯣꯏ ꯍꯛꯅ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯈꯤꯕ ꯄꯥꯝꯃꯨꯏꯗꯀꯣ ꯂꯩꯔꯥꯡ ꯃꯥꯏꯉꯧꯕꯤ ꯑꯐꯕꯇ ꯈꯟꯒꯅꯤ ꯑꯐꯕꯇ ꯇꯥꯒꯅꯤ ꯑꯐꯕꯇ ꯎꯒꯅꯤ ꯑꯐꯕꯇ ꯇꯧꯒꯅꯤ ꯑꯩꯅ ꯇꯧꯖꯕ ꯑꯩꯅ ꯐꯪꯖꯕꯅꯤ ꯀꯣꯔꯧꯍꯟꯕꯅ ꯄꯤꯔꯛꯄ ꯃꯩꯁꯥꯗꯣ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯄꯤꯔꯦꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯄꯨꯝꯅꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯑꯐꯕꯇ ꯄꯤꯅꯕꯤꯕꯅꯤ꯫ ꯃꯊꯪꯗ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛꯇꯒꯤ ꯏꯔꯦꯡꯕꯝ ꯔꯠꯅꯥꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯊꯥꯖ꯫ 14ꯅꯤ ꯄꯥꯟꯕ ꯊꯥꯖꯅ ꯌꯦꯜꯂꯛꯂꯤ ꯃꯁꯦꯛ ꯃꯉꯥꯜ꯫ ꯑꯍꯤꯡꯅ ꯊꯦꯡꯂꯒ ꯍꯦꯜꯂꯛꯂꯤ ꯅꯪꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯨ꯫ ꯅꯪꯒꯤ ꯃꯉꯥꯜꯅ ꯁꯥꯝꯈ꯭ꯔꯒ ꯂꯣꯏꯔꯛꯂꯅꯤ ꯑꯍꯤꯡꯒꯤ ꯐꯖꯕꯁꯨ꯫ ꯀꯣꯔꯧꯒꯤ ꯃꯉꯥꯜꯂꯛꯇ ꯇꯨꯁꯣꯟꯅꯕꯤ ꯑꯃꯒꯨꯝ ꯂꯦꯞꯂꯤꯕꯤ ꯍꯦ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯊꯥꯖ꯫ ꯅꯪꯒꯤꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯋꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯥꯏꯊꯣꯡꯗ ꯀꯥꯔꯤꯕ ꯃꯍꯤꯡꯗꯨꯅ꯫ ꯃꯥꯏꯊꯣꯡꯗ ꯃꯍꯤꯡ ꯀꯥꯔꯁꯨ ꯌꯦꯜꯂꯤ ꯃꯥꯂꯦꯝꯗ ꯏꯪꯂ ꯃꯉꯥꯜ꯫ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥꯅꯁꯨ ꯎꯕꯤꯈꯤꯗꯦ ꯅꯪꯒꯤ ꯑꯋꯥꯕꯗꯤ ꯂꯣꯟꯅ ꯈꯪꯖꯩ ꯂꯩꯆꯤꯜ ꯃꯔꯨꯝꯗ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤꯁꯨ ꯍꯥꯏꯕꯤꯔꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯂꯛꯅꯕꯤꯔꯛꯀꯅꯤ ꯇꯥꯏꯕꯪꯅ꯫ ꯀꯣꯔꯧ ꯃꯥꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯅꯪꯕꯨ ꯁꯤꯡꯊꯥꯅꯗꯦ ꯇꯥꯏꯕꯪꯅ꯫ ꯅꯪꯗꯤ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯪꯒꯤ ꯅꯉꯥꯜꯗ ꯄꯣꯊꯥꯅꯖꯕꯅꯤ꯫ ꯏꯪꯍꯟꯕꯤꯔꯣ ꯇꯥꯏꯕꯪꯒꯤ ꯊꯃꯣꯏꯕꯨ ꯅꯪꯒꯤ ꯏꯪꯂ ꯃꯉꯥꯜꯅ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡꯖꯣꯝꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯅꯤꯁꯪ ꯗꯦꯕꯤꯗꯒꯤ ꯁꯩꯔꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ꯫ ꯅꯥꯄꯜ ꯆꯥꯎꯕ ꯍꯧꯗꯣꯡꯉꯣ ꯍꯧꯖꯤꯜꯂꯦ ꯃꯩ ꯅꯀꯣꯛꯇ ꯅꯃꯥꯏ ꯉꯥꯎꯅ ꯆꯠꯂꯕ꯭ꯔꯥ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯊꯤꯜꯂꯕ꯭ꯔꯥ ꯆꯦꯜꯂꯤꯕꯗꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯦꯟꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯗ ꯂꯃꯥꯡꯅꯔꯕ꯭ꯔꯥ ꯍꯧꯗꯣꯡ ꯅꯀꯣꯜ ꯂꯩꯇꯕꯅ ꯅꯍꯥꯛꯄꯨ ꯆꯥꯛꯂꯦꯝ ꯆꯥꯕ ꯑꯇꯟꯕ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯄ ꯄꯥꯝꯈꯤꯗꯥꯏ ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯍꯨꯟꯗꯣꯛꯅ ꯃꯩꯇꯩ ꯐꯧꯔꯦꯜ ꯆꯥꯛꯅꯞꯄꯤ ꯂꯩꯐꯝ ꯂꯩꯇꯦ ꯁ꯭ꯋꯥ ꯁ꯭ꯋꯥ ꯌꯣꯠꯂꯤ ꯅꯪꯅ ꯃꯤꯔꯝ ꯍꯨꯏꯗ꯭ꯔꯨ ꯀꯨꯠ ꯀꯨꯠ ꯆꯔꯥ ꯇꯝꯅ ꯌꯣꯠꯁꯤꯜꯂꯨ ꯃꯍꯥꯎ ꯈꯪꯅ ꯅꯪꯅ ꯉꯥꯏꯍꯥꯛ ꯄꯟꯖꯕ ꯅꯪꯒꯤ ꯄꯟꯐꯝ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯝꯒꯤ ꯂꯤꯟꯗꯨ ꯍꯨꯄꯨꯕꯤ ꯀꯥꯡꯈꯌꯨꯝꯂꯤꯡ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯂꯥꯏꯒꯤ ꯂꯤꯟꯅꯤ ꯍꯥꯠꯐꯗꯦ ꯇꯥꯜꯂꯤ ꯅꯪꯅ ꯁꯤ ꯁꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯨꯟꯈꯔꯦ ꯆꯦꯠꯅ ꯅꯞꯇꯨꯅ ꯀꯨꯟꯐꯝ ꯆꯥꯅ ꯍꯥꯟꯈꯔꯦ ꯐꯝꯕꯥꯜ ꯇꯣꯡꯕ ꯂꯣꯟꯈꯔꯦ ꯃꯩꯇꯩ ꯍꯥꯛꯊꯪ ꯙꯔꯥ ꯃꯔꯨ ꯍꯨꯟꯈꯔꯦ ꯍꯧꯈꯔꯦ ꯃꯔꯥ ꯇꯥꯅ ꯂꯩꯇꯔꯦ ꯅꯪꯒꯤ ꯀꯨꯟꯐꯝ ꯅꯀꯣꯜ ꯅꯥꯏꯗ ꯅꯥꯄꯜ ꯆꯥꯎꯕ ꯍꯧꯗꯣꯡꯉꯣ ꯅꯪꯒꯤ ꯅꯌꯨꯝ ꯌꯨꯝꯖꯥꯎꯗ ꯂꯣꯠꯂꯒꯕꯨ ꯍꯤꯡꯉꯤꯗꯣ ꯋꯥꯕꯤ ꯅꯪꯒꯤ ꯈꯟꯕꯗ ꯍꯤꯡꯅꯤꯡꯗꯦ ꯅꯪꯗꯤ ꯇꯪꯗꯨꯅ ꯍꯤꯡꯉꯨ ꯅꯪꯗꯤ ꯍꯨꯔꯥꯟꯗꯨꯅ ꯅꯁꯥꯒꯤ ꯅꯔꯜꯅꯤ ꯍꯨꯔꯤꯗꯣ ꯃꯗꯨꯕꯨ ꯍꯨꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯪꯅꯤ ꯃꯤꯉꯣꯟꯗ ꯄꯤꯈ꯭ꯔꯒ ꯆꯥꯕ ꯐꯪꯗ ꯍꯨꯔꯤꯗꯣ ꯂꯦꯜꯂꯨ ꯅꯪꯗꯤ ꯄꯨꯟꯁꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯣꯏꯔꯦ ꯂꯝꯀꯣꯏꯕ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯈꯣꯡꯉꯨ ꯅꯪꯗꯤ ꯉ꯭ꯌꯥꯎ ꯉ꯭ꯌꯥꯎ ꯈꯣꯡꯉꯨ ꯅꯪꯗꯤ ꯉ꯭ꯌꯥꯎ ꯉ꯭ꯌꯥꯎ